Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Kukisingna Crpf ka Yannaba Purakpadagi Kukisingna Thamlakpa Athingba Hwre haukiba November 10 da juribangi jakurador da labor relief camp amadi Borobekra police station da Landaba lakiba kuki militant sangi manungda kuki militant tara CRPF ki makuda laikhidabagi Kukisingna Crpf ki mathakta thamduna Lakiba Athingba adu CRPF ki DG ga Yannaba Purakpadagi Athingba Hwre hiramasi gi matangda kuki meheroi love case o ZSF ZSP July amasung HHA gi maikaidagi thadorokpa warol aman hai juribang gi thodokta kuki militant tara laikhidaba aduga mari leinana kuki meheroi love amadi CSO singna CRPF ki mathakta thamlamba Athingba do khudaktagi handokle hairiba firef asi CRPF ki makok thongba official amadi meheroi love sing asiga punna mifam pangthoklaba matungda Yannaba Purakpadagi laukhibani mifam aduda CRPF ki Director General na Kukisingna mathakta makalamatagi action laukaloi haina thajaba pibaga loinana kuki miyam gi punsi ngak sengni haina Thajaba pirakpadagi CRPF ki mathakta thamlamba non cooperation movement gi khongjang adu khudaktagi handokhibani hairi panbaya badi juribangi jakurador thodoki matungda Kukisingna CRPF ki mathakta Athingba thambaga loinana CRPF na pochai leibada pidaba CRPF ta mateng pangdabagi khongjang chathaduna lakhibani darusingna nomai kapsalakpadagi khunja sing lanjenakre Imphal East District ke manung chana lairiba lamlai kendra ki sabungko khunau yengang pokpi sanchi khongbal amasung thamna pokpi khunja sing P5 yengang pokpi thamna pokpi uyok chingda kuki dirus na numidang pung manga makai amasung taruk tarakpada kuki dirus na nongmai round kaya ngarang kapsilakre asiguma nongmai makhol tarakpada manaknakpada lairiba khunja sing yengang pokpi sanchi khongbal amasung sabungko khunau gi miyami paina badagi makhoi na safagadaba mafam singda lanjenakre hairi Panbaya badi hairiba mafam sing asi yamna toina kuki dirusing na nongmai kapsin duna landafam oibadagi mafam asida lairiba khunja sing lambida ningthina tumduna leiba fangdriba mafam ngaktani maram aduna nongmai makhol hek tabaga mayum thadokduna makoi gi safagadaba mafam singda lanjena duna leire hairi mitai chahum lom hatkhiba yum lising taruk hena mai thakiba Kukisingna mathakta action lokhatpagi report amata home department ta leiramdre Supreme Court na monitoring committee semdona irang asiga mari leinana Thijinaba Hairakhabasu Center amadi state lengangna thabak amata paikhatri RK Joishna Haukiba chahigi May 3 dagi chatharagliba kuki narco terrorism gi landa mioi chahum rom hena kuki militant singna hatkhiba Churchanpur dagi kumujamba leikai da yum lising taruk yauna tongan ba district ta mitei yum kaya mai thakiba sing aduga mari leinana leba sigi khwaidagi chawba while loisang Supreme Court na monitoring committee ama semduna madugi chapchaba report puthokadabani haina khangal lakraba su mara leba Kukising faba amadi action lokhatpagi report amata home department leiramdre haina masagi chahi humfutara humdoi suraba social activist RK Joishna na phongdokre haukiba June 15 da Right to Information Act 2005 ki section 3 ki makhada Manipur ki home department ta hojik tholiba irang asiga mari leinana amangata mihan mipun tholiba kuki kaya fagalabage amadi kari action lokhalabage haina thakiba cherol adogi paukhum oina SPIO Special Secretary Home Yasprit Korna Hiramasigi matangda Home Department ta information amata leiti amadi Hiramasiga mari leinana DGP da September 13 da cherol ama pikre haina paukhum pirai doinana Supreme Court na special leave petition civil diary number 19206 by 2023 gi makhada monitoring committee semduna laikhidaba mioi sing mai thadok pikraba yum mioi kaya displaced person ohen khrabagi relief camp da mioi kaya lairi amadi prefabricated material sing karamna sem sari haibana jingba thiganaba pirakiba pauktak adogi matung ina kari fibam da leirabage hangbada so hauzik faubagi oina committee amata semba leitri haina phongdorakiba wafam asi yamna leibak macha tadaba amadi Supreme Court ke order bu thawoidaba state amadi central lengakni haibasi chapchana takchare thawong asi yaningdaba phongdoktuna RK Joishna humfutara humdoi apokpa leikhidraba sanatomba moirangkhom sawgaijam leirak amadi waimangi humfumapan apokpa leikhidraba lukhoi kauba luang sangmam mayai lekai degi mioi anisi na Manipur ki chief secretary amadi state asigi tongan ba Superintendent of Police HP 20 ki mathakta respondents ohenduna High Court atholiba irang asigi chapchaba report puthokhanana ba public interest litigation PIL ama tha sigi taraga tarukta Manipur High Court case ama file tawkhre masigi hearing November 15 da pangthoklaba yai haina ngasi Manipur Press Club ta pangthokpa paugi mifam ama da RK Joishna na paumi sing da phongdokhibani
Joy Sanana Makhatar, Duna Manipur Amadi Center, the BJP Lengak Laira Banina Togli Irang Se Tuba Matam, the Warishin Purakani Haina, Miamna Tazarubagi Ona Dainabada, State Asigi Chief Minister Amadi, MLA Minister Singna Haiba Wafam Center Natabi the Basi Karigino, Haiba Kang Day. Lamda masigi chamjaraba miyamna MLA Minister Singh famdagi resign tau haina khongjang changsilaktuna yum kai mai thaba yarogliba si karigino haiba masa na khangpham thoi Kukisingna makhoi gi demand center da tanbagi mahuta mitai da onsinuna talagliba karigino pikliba angang macha yauna nupi kaya tamchina haliba asina makhoi gi demand adu fangadawribra state amang ngak pa haibasi center gi mathawni aduga law and order ngak pa haibasina state lenga ki mathawni miyamgi yaifana ba hotna ba ngamloidaba oirabadi karigidama Chief Minister, MLA Minister amadi SP gi fam pining libano hangladuna makoina pairiba posting adu Indian Constitution na piba famni post adu paibagi wasakpada Constitution gi chana kanglon matung ina miyam amadi miyam gi lanthum nga kani haina wasakkiba adu kawrabra Churchanpur gi kumuda malaikai da yum lising taruk rom maina thakiba aduda district adugi SP amadi district administration na yum amata kan mangamaude jiribam da pikliba angang yauna miyoi taruk Kukisingna faduna pukhiba matamda madubu kanana ba mari lenaba miyoi singna honna khidaba adu karigino haibadu lamda masigi miyam na khangnaba hotnaba mathau tai miyam gi thabak tawba ngamloidaba singna karigidamak miyam gi luchingba oininglibano haina RK Joyshana na hanglili mahangna makha tarduna Thogliba irang asiga mari lenana Prime Minister da normalcy puraknaba cherol tare lakthakre Manipur gi Governor amadi Chief Minister da cherol kaya hanjin na tharaba fawbada madugi paukhum amata halakhide RTI gi kuthangda hangkhiba wang sing adugi paukhum amata fanglaktabadagi Manipur High Court ta PIL thaduna marik chumba paukhum launa bahonariba sida lamdam asigi miyamna su mateng pangbiu haiki Kuki militant sing na tamthiba miya tahat khraba jirbam gi leikhidaba miyoi mapan gi aroiba mathau mangam pangthokre Thasigi taraga mathoida jirbam gi Borobreka Police Station akonba Jakurador Kuki Mar terrorist ne yumamadi dukan sing mai thakibagi thodokta leikhidaba ahal ani numit aduda nongmai chingdol da faduna pukhraba matung halaga barak turel da thadarakhiba angang ahum Nupi ahum amadi SP Combat Nectar Sanjembam gi nongmaina kapagi thodokta leikhidaba Khundrak pamathau bagi hakchang yauna pun leikhidab hakchang mapan ngasi jirbam gi ningsing khul manak taroiba mathau mangam pangthokre thodok sing asigi matang da semkhiba JAC sing amadi leikhidaba singi imung manungi mihut singa lenga ka Yannaba Purakpadagi nahan makai lausinna leirakhiba si hakchang sing adu ngasi Silchar Medical and Hospital dagi laukre Miyoi mapan gi aroiba mathau mangam pangthokpam oiriba ningsing khulga naknariba mafam adu social worker and Buddha Chandra na miyam gi damak yengduna kathokpani haina su phongdorakli Ngasi aroiba mathau mangam pangthokhraba leikhidaba sing adudi Kuki militant sing na yummai tharamada leikhidaba laisram Barin sahi humfu maibam keso humfu dara mathoi Kuki militant sing na fakhraba matung tamthina ot nairaga hatoklaga barak turel da thadarakhiba yumlembam rani humfu telem thom B kuntraga mathoi ma ki macha nupi thajaman B nipan laisram lomngan ba tha nipan amadi ma ki mabung chingkhaingan ba chahi ani makhai amadi SP Combat Nectar Sanjembam na nongmaina kapagi thodokta leikhidaba kunrak pamathau bagi hakchangni Silchar dagi ngasi nungthil jirbam da pukro matung miyam ga loina na ningsing khulda aroiba mathau mangam pangthokki hairi jirbam da relief camp da changjafam lauduna leiriba matu solaba tha nipan gi angang yauna pikliba angang ahum amadi nupi ahum tamthina on nairaga hatokhibaga mari lenana International Maitai Christian Youth Assembly na All Manipur Christian Organization amukoda Kuki Joel Sting Manipur gi Christian list gi lauthok na bataksin kre Lanjar da Maitai Relief Camp ta leiba miyoi taruk asi Kuki Joel Christian Sing na Borobekra dagi faraga pukhibani matam aduda International Maitai Christian Youth Assembly gi maikai dagi Maitai taruk fariba Kuki Joel Christian Sing da Mara leijadraba nupi angang sing adu thadok pinaba haijaki adubu micham taruk adu thadorakpagi mahuta minungsi amata uttana tamthina on nairaga hatoki asiguma miha chathariba Kuki Jo community na makhoi masa Manipur gi Christian amani haina uttuna leiri handaki asina Kuki Jo Christian sing na Manipur da mi hatpagi thodok ahan banate mamang chahi 2023 gi May ahum dagi afaba makhagi khulai sing sizinaraga Kuki Jo Christian sing na miyoi kaya leftana halagli makhoi gi thawong asina Christian sing bumihat po oina uhalle Christian amana chatkadaba lichat ki wamada Kuki Jo sing na miyoi bakhunagi mayokta hingsa tawduna hingsa yai tambagi saja chalakba asina makhoi bu Christian ama oina uba chumdre maram asina All Manipur Christian Organization na Kuki Jo Christian sing Manipur gi Christian gi list gi lauthokadabani maramdi makhoi na Jesus Christ ki mingda aranba kaya chathare haina mara siri Manipur machet khaidoglaga Kuki Jo gi separate administration PU haiduna central government da taksinduna Kuki Jo gi MLA tarana Delhi da khongjang changsin gadawri
सरकार पाइरिबा बीजेपी की एमएलए तरेट यावना कुकीजोगी एमएलए तराना दिसंबर की अहानबा चयोलदा दिल्ली की जंतर मंतरदा खोंजंग चंगसिनगनी हाइरी असेगिदमक एमएलए खरादी हानना दिल्लीदा लैख्रे खरा अमना आइजोलदा चल्लगा मफम अदुदगी चंगनबा थौरांग तौरी दिल्लीदा कुकीजो एमएलए तराना खोंजंग चंगसिनबा वारेफ असि कुकीजोगी सिविल सोसाइटी ऑर्गेनाइजेशन सिंह अमदी भारत सरकार का सस्पेंशन ऑपरेशन चथरिबा कुकी खुलाई पाइबा लुफ कुनमंगा की मिहुत सिंह यावना चुरचानपुर मिफम अमा पांगथोकलबा मतुंग वारेफ लौखिबनी हंदक मणिपुर कांगलुफनी की मरक्ता खुद थोकनबगी चांग हेंगलक्पा अमदी मणिपुर सरकार की माइकैदगी कुकीजो मिलिटेंट सिंह मथक्ता ऑपरेशन चथबनी हाइना कैबिनेट मिफम वारेफ लौखिबा कया अदुदगी दिल्लीदा खोंजंग चंगसिनबा थौरांग तौरकपनी खोंजंग असिदा कुकीजोगी एमएलए तराना चीफ मिनिस्टर सिंदोकनबा डिमांडसु तौगदौरी मणिपुर की चीफ मिनिस्टर एन बीरेन सेंट्रल गवर्नमेंट ना कुकी खुलाई पाइबा लुप सिंह चथरिबसु हंदोकलबा डिमांड तौरकपा असिदगी लुप सिंह असिना कुकीजोगी एमएलए सिंहदा प्रेशर पीदुना सेंटर दा मणिपुर की सीएम सिंदोकनबा डिमांड कंसिलकपनी हाइरी।